Household Fowl Maru Pausing Pisari. NASHN IM की कैदर मंगा फाकी है बगी वहाउदा इम्फाल दिमापुर लंबी थिंगबगी खोंगदंग चंगसिलुरे IM की कैदर सिंह PR बोंद थादोखरे कोरोना वायरस की चेक्सन थरांग लौखपोइना CBSE अमदी कोसेम न लौबा थ्योरी अमदी प्रैक्टिकल की एग्जाम सिंह यैथोखरे Manipur State asigi yamna maru oiba district amasu oiba Jiribam district asida lairiba labuk sing asi nong masilakli amade Nirvaya case chenaba miyoi mari hayang ayuk pung manga makhai taba matamda fasi tawduna hatnaba Supreme Court ne yathang pi kibagal loinana India da puwari ama semgadori Krumsari Times of Manipuri Pau Miyang Tabiri Ba Mam Punamupo ASHAPRIYA na Taram Nokchare Ngasige Maru Pau Sing Machakai ni Pisari NASHN IM ki Kadar Manga Faki Habigi Wahauda Imphal Dimapur Lambi Tikulenda Lambi Thimbagi Khongjang Changsin Kre Ngase Yok Senapati District Tikulen Mapada Masing Yamlaba Miyamna Tholaktuna Lambi da Tayar na Chingba Maithaduna Lambi Thimbagi Khongjang Changsin Ke Lambi Thimbaduna Mara Moiduna Imphal Dimapur Fauduna Chatpa Interstate Bus Service Sing Chen Kide Amade Inter-District Bus Service Su Lepki Household Fowl Kahin Batodok Topagi Pau Latre Amada TOMTV na Fangba Pau the Chief Judicial Magistrate Imphal East Faraba NASHN IM ki Kader Manga Putoklaba Matong Lupa Lak Amamam gi PR Bon Thia Laba Matungda Thadokre Hari Lamdamasida COVID-19 Sandoroktuna Misi Mina Thokpa Thingnabagidamag District Administration Imphal West na Laukalakpa Khongthanggi Sarukamoina Imphal West District ki oina quarantine amadi isolation facility sing thamnaba mafam sing khangdokle haina Imphal West DC na thadorokpa cherolamana khangalakle hariba facility sing asi district asigi manungda leiba tongan ba school amadi hospital sing da thamgadore Mari Lenaba JEO Singi Matenga Loinana Gari Awang Laikai da leiba HRD Academy Imphal Valley Academy, Extra Ed School, Maitram Makhalaikai da Leiba, UNACO School, Changangai Uchekon da Leiba Harvard School da capacity Yankai Leiba quarantine facility sing asi thamgane. Aduga isolation facilities ki oina Siza Hospital and Research Center Langol, Raj Medicity North AOC, Imphal Hospital and Research Center Rims Road Amade, Sky Hospital Rims Road Yauri. CBSE की चथरीबा क्लास 10 अमदी 12 के एग्जाम सिंह कोरोना वायरस संदोक्तनबा पाइखलकपा थौरामना मतम कक्तने यैथोखरे डिपार्टमेंट ऑफ हायर एजुकेशन स्कूल एजुकेशन एंड लिटरेसी गवर्नमेंट ऑफ इंडिया की सेक्रेटरी अनुराग त्रिपाठी न थादोरकपा चेरोलमना क्लास 10 अमदी 12 की मार्च की तांग 18 दगी 19 फाउब तौगदबा एग्जाम सिंह मार्च 19 की मतुंगदा अमुक मतम लेपलगनी हाइरे मसिदा सुनतना CBSE की मखादा लैबा इवैल्यूएशन सेंटर सिंगसु थबक लेपनब खंगलकले Nakalamaromda National Testing Agency na lauba tongan ba Indian Institute of Technology amade Engineering College Singda Mingchana na ba Joint Entrance Examination G Mensu yaithokre Exam asi April ki tang manga dagi 13 fauba pangthokani haina torombane Amaromda Kosem na lauba class 11 amadi 12 ki exam gi lem horiba theory amadi practical exam khuding maksu yaithokkibaga loinana thasi gi 13 gi matungda anoba matam leplagani haina Kosem na thadorpa cherolamana khanglakle China की वुहान दगी हौरक्तुना मालेम की लेवा कयादा संदोरकपदगी मिपाइनिंगाई ओइबा मोंगदा लेप्तना मिसी मिना थोकलिबा कोविड-19 की मतंगदा लौखटपा चेक्सन थौरांगी सरुका मोइना हाई कोर्ट ऑफ मणिपुर अमदी डिस्ट्रिक्ट सिंगदा लेरिबा सबऑर्डिनेट कोर्ट सिंगदा रोस्टर नाइना एम्प्लॉई कारकपगी चांग चादा यांखै हंथानबा पाउताक पिख्रे ngasi हाई कोर्ट ऑफ मणिपुर की चीफ जस्टिस ना पिरकपा याथंगी मतुंग इना रजिस्ट्रार जनरल ना खुदियक पिदुना थादोरकपा चेरोलमना मथकी वाफम मसी खंगलदुना हाई कोर्ट कॉम्प्लेक्स अमदी डिस्ट्रिक्ट कोर्ट सिंगी कैंपस ता मी पुनबगी चांग हंथा हन्नबा खोंथांग असि लौखलकपने
Hariba khongthang asi tha asigi tang 38 fawba chathagani. Adumoinamak Chana Kanglon asi honorable judges singda attached toba employees singdi council loi loinana court singda nungtigi chathagadaba thabak thoram singda khudong chadaba thokandanaba high court ki sectional head sing amade district court singi presiding officer singna thabak paikhatkadabani hairi. Tamthiraba coronavirus tengnanaba lainga kamadi leibaga sida leidiba miyam punna honaminaba tangai fade haina Communist Party of India CPI gi National Secretariat na thadorokpa cherol mana khangalakle. New Delhi da laiba party asigi central office tagi ngasi thadorokkiba cherol aduna makha taraduna laina asibu thengnanaba center madi state government singna lokalakliba khongthang asi pungning thogatngai ne. Adumoinamak asigumlaba chireba tanfam asida hena awaba mayok nagadoriba se nongmagi suraga chara taliba lairaba imungi miyoi singne. Makoina thengnariba awaba si ubiduna lengakna thubada Akhanaba economic incentive ki makhada mideng pibiu. Napigani mating pibiu. Makhatana lairaba miyam da face mask amadi hand sanitizer sing mamal laudana yanthokpiu. Loinana laina asadagi ngakthoknaba authority na paikhalakpa thabak thoram singda miyam nasu World Health Organization apiriba niyam sing induna cooperation pibiu hairi. Ngasi nungtil pung anirom taba matamda Jiribam district ke manung chana leiba Champanagar ge Lamlong Community Hall da District Health Society Jiribam amadi All Jiribam United Clubs Association Ajuka Jiribam na punna sinduna coronavirus COVID-19 haiba hiramda nongmugi oiba Gram Panchayat level awareness program ama pangthokre. Asha CSO amadi khunja singna sarukya ki bathoram aduda Dr. Specialist kayana resource person oina wangangduna miyambu wakal tahanki. Sarugyakiba resource person singna COVID-19 gi matangda miyamda sandokna taki. Maru oina novel coronavirus natraga COVID-19 haibasi karino masi karamna miyoibada changlakpage masidagi matau karamna ngakthokadage amasung khussa singna hamdoktuna laina asidagi ngakthokadage haibagi matangda demonstration kaya su utki. More da laiba ni fum doi suba Assam Rifles sinduna Technopal district e manung chana laiba Hais Monjang Khulda lem na laing bagi camp amade coronavirus ki matangda awareness program ama ngasi pangthokre. Ngasi pangthokiba lem na laing bagi camp da khuladu gi khunja chani romda ni fum doi suba Assam Rifles ki CMO Dr. Sandhya Ranina luchingmati mamana laing bagi thabak chathake. Loina na camp da lem na hidak langthak sing supiki. Tungda coronavirus asigi matangda kanaraba wafum kayama miyamda khanganduna matau karamna cheksin thorang laukhatkadage haibagi matangda sugaina khanganki. Manipur jasigi yamna maru oiba district ama suoriba Jiribam district asida lairiba labuk sing ase asidi nongmagi mangsilakli hiram asida TOMTV gi akhanaba pawda mama lominasi. Ningtham thagi matam yamna tenba amadi nongzu tha amasung kalen thagi matam dana hena sangba humid subtropical oiba district amani sea level dagi meter 36 wang na leibadana tana sabagi chang chawrakna celsius degree 25 oiba amasung 29-20 mm gi changda nong chuba adugumlaba lebak lehau oiriba lamdam asida lairaba lawmigi masing yamna lei. The Manipur Conservation of Paddyland and Wetland Act 2014 asi haukiba chahi kayadagi Manipur lengakna chatnaba haukrabasu amadi sahi asigi oina phamkiba assembly gi mifamda district asigi matangda akanba mityeng changnaba khanakhiba leirabasu ngasi phawba mari leinaba authority singna mityeng sangbidabana district asigi leiriba lawbuk sing asi nongmagi mangsilakli. Sandrapur, Dibong, Singdong Laikai, Ningthembam, Sorok Atingbi na chingba mafam singda lairiba miyamna Garupak Sazinba, Yum Sazinba amadi labuk kayabu ingkol onthok lakpana nongmagi labuki lamsing mayeng tarakli. Hiram asigi matangda Maitay Convention Jiribamgi M Hemanta mangangna phongdorakpada koi lamdam sigi maruoina pothok puthoiba phomsingsi mangchalagle lakon mangchalagle aduna koi jibam prajagi yamna ruba pioma koi lakli lengakna mamang ngeidagi koi pakakhiba koi lakon ngaksi haibagi pandamdu koi yam tajai adubu Jiribam di hariba koi pandamasi yobangamdre aduna
matam laringida lengakna hariba koi lakon kansi hariba pandamsi amtang miyeng changbinaba amasung lakon si se kannabagi koi thabak pakhat pinaba koi jiribam prajagi magedagi koi appeal tawjari lamdam masida leiriba laumi kayagi punsina mayok nariba awabasing asi koknabagidamag ngasi paliba lengakna amadi mari leinaba authority singna athuba matamda mityeng changbiraklabadi haibagi asaga loinena lamdam madugi miyamna ngaiduna lehuri Lainga sina Manipurda chahi ahum mapung faduna ching tam thong manahan bangamle haiba sida Kamjong district yauramdre haina CPI Manipur State Council gi State Secretary L Satin Kumar na phongdokre thasi gi taramanga da Kamjong district e chasat tathokiba laibak thiba thodok ka mari lenana party asina nga se yok chat kiba yengsin khongchat ki makha tarak poina ngasi irawa vavan da laiba party asigi loisangda pangthokpa paumi singa unaba amada mahakna makha taraduna Thokiba Thodokadu Lenga Sigi Daite Amna Chowna Lay. Chahi ahum mapung farba district amada DC amadi SP office leitana Imphal dagi thaba Matik Chaba fire service leitaba asinasu Thodogasi hena sathiba Thodogama ohelibane. Khunani asigi marakta chahi kayagi mamangdagi nungaina daba kaya lairaklabasu Thodok thokiba numit ki numit manga taruknigi mamangdagi Khulani gi marakta tapna yengthina bahorakibane. Matamaduda security matik chana thamduna irang laksinaba honaramlabade ngasi thokliba thodok asi thoklamloi maram asina chasat khulgi thodok tuda chakraba school ama yauna yum dukan punna chamaga yankhairom maina tumna chakriba sigi khudakta compensation pigadabani haiki sulai oiriba si chahi ahum phare ngasi sarkar gi achievement chahi ahum gi dumanungda chasati kamjong di yauromdre kamjong si mayam ngakani district headquarter ne hai batam pung ngakane ba karim ta leitre ba DC office fau leite adu le moing sizer Imphal operate to boy mayam awat pa infrastructure mayam se district mo ibagi chahi om farba district ama madu ibagi awat pa infrastructure mayam se samna hajar masi tangai fadana menkhat fam thoe ba Class 10 gi question paper leak oibagi wathokta hakthengna chenaba oza ahum jail yaukrabasu Ozani amadi cyber crime police na kan khatuna thamlamle haina desam amadi AIMS ki maikai digi penda phongdorokle ngasi kwa kaithel da leiba desam gi officer AIMS amadi desam punna pangthokiba paugi mifam amada desam gi vice president sital oinam na haikibada question paper leak oibagi wathok oikiba handak chahi gi metric parikya da chenaba miyoi ahum cyber crime na faduna jail da thazin krabasu scam madu da makhatana miyoi khara masu chenaram gadra haiduna Desam amadi AIMS na thiziluba borayangbi awanglai kaidigi ataw rahman apokpa Abdul Gani amadi Thawbal Hauka dagi SSA primary oza oiba Laishram Robinson Singh hairiba miyoi ani asisu question leak scam asida hakthengna na chenare haiba khangbangam kibani hairi Desam amadi AIMS ki volunteer singna wahang pahong chathabada hairiba miyoi ani asina lupa lising nifuda question paper laiba amadi yonbagi thabak chatharambane Adubu matau karam na hairiba miyoi ani asi police na khangna fadribano haibasi angak pofawi haina pendabu phongdoki Aranba pambai sijanaduna natraga masi angam mathoksingi yathangdagi maralebasing asi kankhatuna thamabra thamdrobra maralebasing cherak piraroidra haibagi asowa question amasu tesamadi AIMS ta phaholibasi koknabidamakta athuba matamda Manipur government na miyeng changduna khunai sigi horogliba mahiruisingbu amamba lambida pusanaba honariba education system sibu manghanaba honariba asigumba fatraba miyoi asidagi kananabagi damakta asigumba examination da aranba toba general singsigi mathakta matik chaba cherak athu matamda pigadobani COVID-19 ki matangda lainga ki maikai degi laukalakpa cheksin thorangi saruka moina dana manjuri university amade university asigi makha dalaiba college singi pangthokliba theory amasung practical examination pumnamak makha taba cherol ama thoktiba fawa yaithokle haina university asigi controller of examination Dr. A Navachandran thadorokpa cherol mana khanglakle Collarbone tekpadagi soktuna lariba All Manipur Working Journalists Union Amju gi member oiriba Impact TV gi video editor Ningombam Johnny da Amju standing committee gi maikai digi sel gi tengbang pikre
Tengbang asi ngasi Standing Committee ge Member Internal Audit L Pritam, Secretary Administration Jotin Kontrakpam amade Member Asem Bebichana Joni gi pisum ningom lerakta leiba yumda khusina kibane. Panbayai Thasi ge Nipandagi Taranithoi Fauban numit mangani chupna chathakiba Amju gi tara suba sports meet ke aroi banumit tang Taranithoi de pangthokiba cricket tournament sanabada Joni gi yet thangba collarbone tektuna Advanced Hospital da layeng kibane. Delhi gi Nirvaya case ki chenaba miyoi mari gi manungda ama oriba Mukesh ki ngakpi naba tharakiba police Supreme Court na yakhidabaga loinana case asida chenariva convict mari hayeng ayuk pung manga makhai taba matamda fasi tawduna sibagi cherak pinana balau thokre amoromda ngasi convict ahum gi imung manung gi miyoi sing Tihar jail manungda convict singa unakre haina Tihar jail digi fangba pawa mana haire jail gi maikai digi ngasi sagol sen numit faw bagi manungda unana bakhangan kibane ningsing bayabade Lesingani Taranithoi gi December 13 Delhi da achen babas amagi manungda paramedical tamliba chahi kulumdoi surabi mahiroi nupi amabu gang rape tawbuta natana tamthina ot naibada chenaba miyoi mari ase matam sangna trial chathaduna lakibani ngasi nungthil pung mari rom taba matamda Imphal International Airport ki maitram long thamba Airport manungge sarukta uchek fana balang thakpa miyoi khara leire haiba pau fangbadagi Unique Wildlife Protection Committee UWLPC Manipur Wildlife and Biodiversity Conservation Committee WBCC Manipuri apunba body ama oriba Joint Coordination Committee on Wildlife and Biodiversity na chathakiba drive ta uchek fana ba thaklamba langani fagat khre adumoinamak lang thaklamba miyoi sing adudi nanthok chen khre hairi Joint Coordination Committee on Wildlife and Biodiversity ge spokesperson Romesh Ningthauzam na phongdokibada committee na changsilakliba lamlaki sau cheksing kansi akoibagi fibam ngak sensi haiba khongthangi manung channa chanam sandrok amadi waithau ge pat singdagi su uchek fana na bathaklamba langsing lokthokre miyamna su committee na changsilakliba driver sida mateng pangbiu haiki masida hena ngaklibade asuk cheksina ngak seliba international airport manungda kamdawna uchek fana lang thaklam libano haibasini ngasi nungthil pung ama makhairom taba matamda Jiribam district e manung chana leiba Ningsingkhul biodiversity park ta irujaba chakiba chahi 18 lom ta ngaiba nupa macha ama ising da irak nabadagi laikhidraba nupa macha adugi mami Fokhrul chahi 18 apokpa laikhidraba Abdul Hasim kawi Jiribam gi Aglapur khunggang dagini haire Aikhoige Jiribam paumina pirakpa pauge matung ina thaudogasi ngasi nungthil pung ama makhairom taba matamda Ningsingkhul Biodiversity Park ta leiba pukhri amada iruzaba matamda thokibane thaudogodubu thengna hoba miyamna nupa macha adubu kannanaba angamba thakta khonakhe adumoinamak nupa macha aduge hakchang adu thiba fangkide tongda minute 30 muk kanaraba matungda nupa macha aduge hakchang adu fangba ngamkhe khudakta nupa macha adu Jiribam ge CHC da pukhatki adumoinamak Dr. Singna mahakpu sina purakle haina khangalakhe tungda thawayadraba hakchang adu roiba mathau mangam pangthoknaba imung manungge miyoi singda khusinake panba yabade Ningsingkhul Biodiversity Park ka thangnana leiriba Aglapur khulasi miyamna matam kuinadagi ising fangdabagi awaba mamayok naduna lakhe amadi khulge miyoi sing Ningsingkhul Park ki pukrida irujana ba ayamba matamda chanaribane Lawfam mai tharap mi haibagi wahaudagi Kamjong district e Chasad amasung Sampui khul ani gi marakta chawna ungkhatnarakpadagi thokiba pamdaba thaudok singda yum kaya mai thakibagi awaba nanglaba mafam sing ngasi Congress party gi mihut kangbu amana chatuni yengsingkhre ngasi chatkiba yengsing khongcharatu da party gi luchikba amadi MPCC gi thaupuba kaya susarukya loina na mafam aduda leiba awaba taraba miyamda pangba yaba matengsu pangani haibagi thazaba supikhi Mami Thawan Foundation amadi Mayon Society na paikalakpa project Share and Care na Chasad ki awaba nangliba khunja singda Firol sing piduna mateng pangkhre chawrakna Firol lesing taruk mok ngasi New Lambuland leiba Tribal Youth Club TYC Club ki khudangda khusinakhi Tharamadu da Mami Thawan Foundation gi chairman Romi Maitaina asigumba laibak thiba thaudogasi amukhanna thokhandana aikhoi masel nungsi chanana leiba lamdam mo helasi haina phongdoke loina na awaba tarba khunja singda lamdam asige miyamnasu angamba mateng pangminasi haina mahakna makhata ke
TYC की जनरल सेक्रेटरी जिम नसो असिगुम्बा अवाना तारब मतमदा चिंगतम खाइदना अमना अमगी अवाबदा मतेंग पांगबसिना लमदमसदा हेना नुंसी चानब पुरकपा ngamgani हाइखि साहित्य थौपांगलुप साथौलुपना चाही खुदिंगी पिदुना लाकपा गोपाल शर्मा अवार्ड कुमसी चाही लिसिंगनी कुनगी ओइना मणिपुर की सकनाई रबी आईबी अरामबम ओंबी मेमचौबी द पिरगने आईबी अरामबम ओंबी मेमचौबीना मणिपुरी साहित्य द पिरिबा खुदोल अमदि हेना चौखनबगीदमक लौरिबा थौदांगो मसक खंगबो ओइना अवार्ड असि पिबनी हाइना साहित्य थौपांगलुपना थादरकपा चेरलमना खंगलकले चेरोल असिना मखाताना अरामबम ओंबी मेमचौबीना माकी सैरेंग वारेंग अमदि साहित्य नैनबा लाइरिक 16 की मथक्ता फोंखरे लोइनना भारत अमसुंग अतोप्पा लेबाकसिंगदा पांथोकपा साहित्यगा मरी लेनबा थौरम कयादा सरुक यारुरे मसिदा नतना लिसिंग अनि सुपना नेपालदा साहित्य एकेडमी अवार्ड्सु फंख्रबा आईबी अमनि हाइरी बिष्णुपुर डिस्ट्रिक्ट के मनुंग चंबा मोइरांग फिल्म लेकाइदिगी साइक्लिस्ट एक्टिविस्ट फिल्म रोहन्ना महाकी तैलक सुबोइना राइट्स ऑफ इंक्लूजन डिग्निटी एंड रिस्पेक्ट हाइबा थिमदा न्यू दिल्ली जापान की टोक्यो फाउबा साइकिल थौदुना चटपा खोंचट हौरुरबा मतोंग कोविड-19 के लाइचर असिना मरम ओइदुना खोंचट अदु मतम खरगी लेपले हाइना साइक्लिस्ट रोहन्ना फोंदोखरे मोइरांगदा लैबा महाकी मयुमदा पांथोकिबा पाउगी मिफम अमदा रोहन्ना मखा तारदुना इंडिया की तोंगान तोंगान मफम सिंगदा मियोइबा खुनाइगी याइफनबा पाउजेल पुबा साइकिल खोंचट तरुलक चटखरबा मतोंग हंदकी असिदा टोक्यो गिदमक थासिगी 13 न्यू दिल्ली दा विलिंग फाउंडेशन के फाउंडर ओइरिबा पारा ओलंपिक कमिटी की प्रेसिडेंट अमदी अर्जुन अवार्डी दीपा मालिकना फ्लैग ऑफ तौदुना खोंसान बहौखी अदुबु कोलकाता यौरकपदा लैफम चाफम लेरक्तबा वीजा सील तौरकपा लोइनना पुलिस स्टेशन आर्मी कैंप सिंगदा चंगबा यारक्तबना मरम मतम खरगी ओइना कोविड-19 की इशू असि लोइद्रिबा फावबा खोंचट असि लेपलगने अदुमैनमक लाइचर असिगी अकिबदु कोक्लबा मतुंगदा खोंचट मखा चतगिगने हाइरी मतम खरगी ओइना अखोगी कोरोना वायरस सिना अखोगी ग्लोबली पाव अमा तंगताना असेंबा खंगद्रि फाउदी मतम खरगी ओइना अखोई यैथोकचरे दुगा पोस्ट लेजरे दुगा हयें हेक लैना सिगी पाव अमा हेक अनोबा अमा लागा यारे हाइबा कांदुदा जापान मक यौद्रगसु कोजे साउथ ईस्ट एशिया की कंट्री खरा माइना तकपा दुगा यैथोकिबा जापान ओलंपिक गेम से जापान मक यौद्रगसु दुमाइना राइट से तुम कोई लेकाइनसु सपोर्ट पिरगाना दुमाइना तौजगेना दुगी प्लान लेजरीना चाइना की वुहान प्रोविंस की संदोरखिबा कोरोना वायरस लेबाक असिदा मखाताना संदोक्ट्रे अदुबो अतोप लेबाक सिंगददी पुसिलकपा केस सिंगदि लेरि हाइरी लैना असि संदोक्तनबा लेबाक क्याना ngamkhai thingzinkraba matong चाइना दगी हेना अतोप लेबाक सिंगदा सीबकी चांग हेली हाइना रिपोर्ट मना हाइरी वुहान दगी हौरखिबा कोरोना वायरस हौजिक प्रोविंस असिदा अनौबा केस लेट्रे हाइरी मालेम की ओइना वायरस असिना नाबा मी लाख अनि लेख्रे अमदे सीखिबा मियोइना लिसिंग निपान गा चत्रेट सुख्रे पनबा याई इहान हानबो ओइना चाइना की वुहान प्रोविंस दा हौखिबा दिसंबर की तांग अमदा सादगी मियोइबदा सोकत संदोलखिबा अमदे दिसंबर की तांग मपंदा अनौबा वायरस अमा लेरे हाइना रिसर्चर सिंगना फोंदोखिबा लेख्रबने नाकालामरोमदा इंडिया की ओइना कोरोना वायरस नत्रगा कोविड-19 नाबा मियोइ चामगा हुमफुमापन सुख्रे हाइना हेल्थ मिनिस्ट्री की रिपोर्ट अमना हाइरी गवर्नमेंट के माइकैदगी लैना असि संदोलक्तनबा मियाम पुंदनबा खंगनखिबा लेख्रबने जम्मू कश्मीर की ओइना हानबा कोरोना वायरस की पॉजिटिव केस अमा डिटेक्ट तौख्रे मियोइ असि श्रीनगर की मी कुंगना ताबा म्युनिसिपैलिटी एरिया दा थेंगनखिबने मध्य प्रदेश के कांग्रेस एमएलए 13 सुप्रीम कोर्ट की ममांगदा पुथोकनबा बीजेपी की माइकैदगी थमखिबदो सुप्रीम कोर्ट ने याखिद्रे पनबयाई कांग्रेस की माइकैदगी हाइरिबा एमएलए 13 असि बीजेपी न नमदुना बेंगलुरु की होटल अमदा नमदुना फारगा थमले हाइना मराल सिरी जस्टिस डीवाई चंद्रचूड अमदी हेमंत गुप्ताना सुप्रीम कोर्ट ना स्पीकर की रोल लौबा पामदे मध्य प्रदेश के चीफ मिनिस्टर ना हाउस दा चांगयेंग तौबदा अकाइबा लेते अमदे कांग्रेस के एमएलए 13 ना मखोइना मनिंग तमना वोट तौबदा सुप्रीम कोर्ट ना मतेंग पांगनी हाइरी ngasi nungtil phone ki ba pauche singda kari kari maru ba pau yok ki ba ki habidu me ampuna khaminasi
Mapandam COVID-19 India pumba lockdown taunabu wafam leite Nirvaya case chenaba miyoi mari hayang fasi tauragani class 10 gi question laiba amadi yonbada chenaba miyoi ani Manipur police na kan khattuna thamlabasi desam amadi aims nangai sital IM gi gather manga fakibagi Imphal Dimapur lambi thingjinkre Manaba Kabo Beli gi lupa crore listing nipan compensation oina Manipur gi karigumba khara pifam thoi Ranjan Cabinet na mateng pang na bayaba pikre Laisem basana jawboda BJP gi lengak na Minister of State pirak payari Aroi bada maroyo pa mukanna NHN IM gi kadar manga faki haibagi wahauda Imphal Dimapur lambi thingbagi khongjang changsilure IM gi kadar sing PR bond thadokre Coronavirus ki checks in thorang lokhat poina CBSE amadi COSM na loba theory amadi practical ki exam sing nei thokre Manipur state asigi yamna maru oiba district ama suoriba Jiribam district asida lairiba labuk sing ase nomo gi mangsilakli Nirvaya case chenaba miyoi mari hayeng ayuk pung manga makhai taba matamda fasi dauduna hatnaba Supreme Court ya thangpi kibaga loinana India puwari am semgadawri Nasige wenadi matang asida Manipuri Paulo Shinjare Paumi eng tabi ba mayam punamakpu ASHAPRIYA namu kana khurumjare